People's Union for Civil Liberties PUCL की Mathakta Suo Moto case Loukhattuna Asoiba Chumthokhan-Gadabani HAINA Shanjoy Ahanthem na PHONGDORAKLI. Shanjoy Ahanthem na press thadorpa video footage samada that the best of People's Union for Civil Liberties PUCL organization asina August Kunda Press Club of India the Phongkiba Independent People's Tribunal on the ongoing ethnic conflict in Manipur haiba Lamai Satruk Marifadara Mari Panba report asigi chapter 1 gi para ahum da report toriba para ahum da report toriba May ahum lisangani kunumdoi da thokiba kanglof anigi ethnic conflict asi Maitei militant sing arambai tengol amadi Maitei lipun haiba Maitei militant sing na valley area da khundariba kukizo sing da attack toraki madugi laman khumba oina hill area da kukijo sing na Maitei sing da amuk attack tobani haiba report asi yumfam yaudaba mapung fana lanba wafani hariba aranba report asina maram oirga manipur da ing tappa jillakpada chaun ayetpa oiragani hainam hakna makatana phongdorakli Maselgi marakta nungsina danaba singchep thajinbo oina thoi masi mamit tangbuna samu yengbagi madugi report tuga manai kanago mamit tangba mana makhong pairo kana samu ji yumbi dung tawi haiba kanago mamit tangba mana mana pairo kanda samu ji phora dang tawi haiba kanago mana mamai pairo kanda samu ji dilin gumani haiba kanago mana ko masa pairo kanda samu ji laibung gumani haiba adugumba mapung phana Mapung maga portu ubangam daba Maitei wari amada mitang bana samu pairubugi makoi marina tongan report toba adugumaina thoi aduna manipur da thoi ba hana chuna ba tangdu leita daba aikogi manipur si chingtamna pullaga sarakpani mamang haidagi aikogi nungsi chanana hingminarakpani indigenous group amasung nauna changakpo oragasu 1831 adwaidagi nauna changakpo oragasu refugee oina changakpo oragasu aikoichi matam kuina sahi chama hena lemina dana nungsi chanana amaronda charo marona dana lemina ro furup singni mase ekoi nungsi chanana lemina ba yai manipur ga pungi saktam ekoi punna ngakmin ba singtam ani pulaka da sarakwa mayoron dagi leisiam haktak dagi singtam ani makpulaga sarakwa manipur si maitai na su kuki na su naga na su tongan ba to ethnic group singna ekoi masen si thukai dana na ba amato ina punsin ba imalai ba manipur gi damakta apun gi saktam amada idea of manipur gi mikin makhada ekoi punna nungsi chanana hingminana na bo hona bado ina mateng pangbiu masigumba aran bi yumpham yawda ba pau phongbasina Shanti hanjil pa horaba irang nem tharak pa horaba amaga changthok changsin yanadraga su hana sunaba mukti khara mayeng tara ba khara pik thara ba sigumba permanent oiba solution ama restore to bang ngamdringai oragasu Shanti hanjilakpa horaba aikogi manipur gi situation sida wasiki hariba People's Union for Civil Liberties gi masigi aikogi report on the ongoing ethnic conflict in Manipur hariba report sina maram markanda Shanti hanjilakpa horaba aikogi situation se amukke hena pamdaba to thonganaba oina thokani masi kudakta hariba aran wafam masi makoina